ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯁꯤ ꯑꯅꯤꯁꯤꯗꯒꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯃꯃꯝ ꯈꯟꯕꯤꯔꯣ ꯍꯥꯏꯗꯤ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯑꯅꯧꯕ ꯑꯃ ꯈꯪꯅꯒꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯌꯦꯡꯖꯒꯦ ꯁꯤ ꯑꯅꯤꯁꯤꯗꯒꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯃꯃꯝ ꯈꯟꯕꯤꯔꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯑꯩ ꯕꯁꯇꯤ ꯂꯧꯖꯗꯦ ꯑꯗꯣ ꯂꯧꯅꯒ꯭ꯔꯦ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯈꯪꯅꯧ ꯍꯥꯏꯕ ꯂꯩꯕ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯈꯪꯅꯒꯗꯧꯔꯤꯕ ꯃꯤꯁꯦ ꯁꯤꯁꯦ ꯂꯝ ꯂꯥꯞꯅ ꯂꯩꯅꯕꯒꯨꯝꯕ ꯂꯥꯞꯅ ꯂꯩꯅꯔꯒꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯔꯛꯄ ꯑꯗꯒꯤ ꯊꯦꯡꯅꯕꯃꯛꯇ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯁꯦ ꯁꯤꯁꯤꯒ ꯑꯩꯒ ꯈꯪꯅꯕ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯁꯤꯁꯦ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯦꯝ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯛꯑꯒꯁꯨ ꯈꯔ ꯇꯞꯅ ꯂꯥꯛꯄ ꯍꯥꯏꯗꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥꯗ ꯌꯦꯡꯉꯒꯁꯨ ꯅꯨꯄꯤꯅ ꯌꯦꯡꯉꯒꯁꯨ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯝ ꯈꯟꯖꯕ ꯅꯤꯡꯖꯕ ꯂꯩꯕꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯕꯗꯤ ꯁꯠ ꯂꯥꯎꯅꯗꯤ ꯂꯥꯛꯇꯕ ꯑꯗꯨꯒ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯆꯕ ꯉꯝꯕ ꯑꯗꯨꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏ ꯑꯗꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯑꯅꯧꯕ ꯑꯃ ꯈꯪꯅꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯪꯅꯒꯗꯧꯔꯤꯕ ꯃꯤꯁꯦ ꯍꯧꯖꯤꯛꯀꯤꯗ ꯂꯥꯛꯇꯕ ꯂꯥꯛꯑꯒꯁꯨ ꯈꯔ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯈꯔ ꯇꯞꯅ ꯈꯪꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯗꯤ ꯃꯇꯥꯡ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ